Miss Paodam Tabiriba Kwaipanamapu, Reena Naorem Nahan Mamaktada Taram Nokchari, Loinana, Kurumjari, Masigi Maruibu Pauda. Outer Manipur Parliamentary Constituency, the Yauriba Tampaki Assembly Constituency, Nepal Bu Inner PC, the Yawalu Hari. Ahanba Lukrabi Singing Numit Palan Tokre. Loinana, National Theatre Festival 2020 March Mangadagi Hodaduna Pangtokadori. Mapunga Paung Pizeri. India da parliamentary election 1952 dagi pangthoktuna lakhrabasu chahi humfu Nepal chupna bot thadabadi yaraga lepadi yadana masagi constitutional rights matpiduna lakhraba tampaki assembly constituency Nepal inner parliamentary constituency da yahan bio haina joint non government voluntary organization jangbo advisor su oiriba Thawal district MP candidature demand committee gi co-convener P Somendrana Fondorakli Ngasi Kakching District ki Kakching Ningthaulikai da pangthokpa paumi singa unaba amada Pukrambam Somendrana makhatara duna hai Manipur ki parliamentary seat ani leibagi manungda scheduled tribe ki reserve seat oiriba outer Manipur parliamentary constituency da Tampaki assembly constituency Nepal haibadi Hairok Wangjing Tentha Khangabok Wabagai Kakching Hyanglam Sogunu amasung Jiribangi electors singna Indian democracy da second class citizens oina bot thadaba yaraga mirep oibadi yadana lerakli candidature right po deprive tobiraba miyamgi maikaidagi su thengkhang kayada wakatuna lakli general election da hainingdaba amadi pendabadagi boycott fawbada tawba yawkhre aduga kumja english ngani anigi me gi tareta lok sabha da pass tawkiba delimitation bill 2002 ado delimitation act hek onkibaga section 5 clause 1 gi matungena delimitation commission semki Thawal district MP candidature demand committee na kumja english ngani ahumgi february gi tarak taret amadi march manga da delimitation commission da memorandum singsu pisinduna assembly constituency Nepal Hairok Wangjing Tentha Khangabok Wabugai Kakching Hyanglam Sogunu amasung Jiribamasi inner Manipur parliamentary constituency da yahon binaba taknaki second class citizens oiduna lakpasi Wamankhre SD ki seat da Tampaki assembly segment Nepal yahondaba yade hairagasu rotation system da atopa assembly segment Nepal ama oina hapiro aduga hana yauramliba assembly segment Nepal Hairok Wangjing Tentha Khangabok Wabugai Kakching Hyanglam Sogunu amasung Jiribamna inner Manipur parliamentary constituency da hapsin biduna waroisin puraknaba mari leinaba singna hona biro haina su phongdoraki masigi paumisinga unabaduda all Kakching students union aksugi secretary general and Amar Johnson joint non-government voluntary organization Jangbogi president KSH Biren publicity secretary and Romesh executive member and Nimai amasung KSH Satradari su Saryaki Sahi Humpunipan Subna after the Yamuna Masagi Kendra the both had above Hamdidarba Miam Sigi and Virga Handaki Lakadar limited Sida Kendaripansi Sudana India Lehenba Aduga Makata Basinidi Akoi delimitation commissioner work out of the Semakomatam Duda Akoi Punipuri Yaminaduna delimitation ki Wahamasi Kendaripanasi Warois in Mapuraknaba Honaminasi Havase Yenabalate Namasba Apple Tobiri. Widows and Orphan Resource Development Trust ki Marirak Suba Mapokumon Taronga Iroinana Hanba Lukravi Singing Numit Palan Tokre Infal gi GM Holda Pangtokpa Thoram Aduda Manipur University gi Hanagi Vice Chancellor Hijam Tombina Atoiba Mitung Oibaga Loinana WDRDT Enter and Gunindrona Thoramapu CAU Infal gi Hanagi Vice Chancellor Professor M Premjit MU gi Chemistry gi Hanagi Professor Dr. M Dhanesor Anina Akhanaba Mitung Singh Oiki Thorongi Manung Channa Lukravi Singda Khudolpot Singh Su Tamki Thorongi Atoiba Mitung gi Warol Piraduna Hijam Tombina Hai
Malemgi lebaksingdadi maraibak thiyorabi lukhrabisingidamakta scheme kaya marum paikhatli aikhoigi lamdam asidasu paikhatabadi nate India gi state sing maruoina Manipur dasu social welfare department na lukhrabisingidamakta scheme kaya paikhatli hairiba scheme sing asigi mathakta lukhrabisinda hena kanahannaba makoibu hena chawkhotpa thakta puraknaba henba thabak paikhathanningi haiki Thobal district ki Wangjing Tentha SC ki manung chana leiba Fundrei da nauna saba Fundrei Primary Health Sub Center hauna bi matung inangasi Wangjing Tentha SC ki MLA Paodam Brojena haudokpaga loinana Community Awareness Program ama Health Center asigi complex da pangthokre Health Sub Center haudokpa amadi Community Awareness Program aduda MLA Paodam Brojen Thawal gi Chief Medical Officer CMO Dr. N Jayanta Kumar Langathel Gram Panchayat ki Pradhan MD Roshan amasung social worker Paunam Ongbi Samadevi na mathang sina athoiba mitung thoramapu amasung akhanaba mitung sing oina saryaki athoiba mitung gi warol piraduna MLA P Brojen na haikibada masamau faba amadi chang naina sajen tawduna afaba khunayama oina bagi pandamda ngasi nauna hangdokliba health sub center asigi complex asida yoga center amasu athubada saba hauragani government na mafam asida sariba sing asi miyangi Lan ngaktani maramaduna mafam asida leiba department singdagi lakpa staff singnasu miyamna luna tawbiba mathau tai haiki ngasigi thawramatuda district family welfare officer DFWO Thawal NHM Thawalgi district program officer DPM CH Basanta Kongjom primary health center gi MO Dr. TH Samanda amadi nursing asa worker sing amasung atay miyoi kisingsu saryaki Ngarang numidang chaurangna pung mapal rom tarakpa duaida akangna pau mo fangbadagi Technopal District Police ki SP TH Bikramjit Singh gi midyeng makada Moregi additional SP Operation M Amit Singh amadi Commando OC KSS Prakash anina luching batim amana Imphal More lambi gi lokchaw thong mayada chection thorang loduna lairinge gi cherakta More romdagi Myanmar gi ganda bike thoduna lakpa mioi ama khamduna wahang pahung chathaki hairi mioi aduna thorakpa bike aduda yauramba amuba machugi plastic khaw taret adu hangdoktuna yenglubada 963 gram lumba brown sugar oirangani chingnaba packet marifu yaurambadagi khudakta polam singa konana mioi adu phagakhi hairi brown sugar ga konana faraba mioi adu di jangpau hauke chahinifu apokpa Hol Khojang Hauke Chamol Village Technopal District Tagini Hairi Faraba Polam Singadu Malemgi Kaitel da Lupa Crore Ama Dasmik Manga Henbagi Oigani Hairi Makataba investigation Gitamagda More Police Station da Kusinakre Hairi Sangit Natak Academy New Delhi Amasung Eastern Zonal Cultural Center Gapun Nasinduna Thasigi Chechat Mangadagi Mapal Fawada Anti Theatre da National Theatre Festival 2020 Pangtholagani Haina Organization ki President Buddha Chingtham na paumi singda phongdokre Manipur Press Club ta pangthokpa pawi mifam amada Buddha Chingtham na makata na haiki festival asi pangthokpada aikhoina asa chauna leijai festival asi da miyam na saru yabi na ba appeal tawbaga loinana matam amada theater gi eminent oiramba oja kanhai lana Manipur gi theater khangenpham yaure haiba aduma tarakpagi phibam da leire adubu hojikti theater asi mayamna masak khangbirakuna asamadi leire haina khalli festival asida mapalgi lamsing artist kaya na sanaba play kaya utkadauri loinana ikoina theater tawribasi karigino haibasi hangba mathau tai theater asi ngaihaki nungaibagi damakta nati theater asina kari role lauribage haiba adu miyamda mayek sengna khanganba mathau tai Festival asida play manga utkani aduga play manga asigi manungda mapaldagi ahum amadi Manipurdagi anini masina miyamda top topa mahaw ama piba ngamlagani haina mahangna makhatana phongdokki Manipuri mass performance mo kuthokuma danda performance adugi manungda sangsalaga aikoi isagi program se aikoi critic to ngamdrobedi aikoi theater to be kana bli aikoi festival to be kana bli aduna aikoina adugi pandamduda khana to oibaso theater na koi kunai gi damokta koi gi kunai da chomba yamna koi gi correctional weapon no bonus koi theater use to see haibasi gi pan no da koi na haiba theater for medical aesthetics have said koi atmaina koi the theme si shamjabani
Institute of Rural Education IRE Wangjing Sindona Institute asida chahi khudingi leptana chatharakpa 2 days National Conference chahi asigi oina chalibatha asigi tang mari amasung mangada pangtholagani haina ngasi pangthokadoriba conference asigi program advisor suwairiba Institute asigi principal Rajiv Kumar Narengbamna paumi singaunaba mada phongdorakli IRE Wangjingda pangthokkiba ngasigi paumi singa unaba duda Rajiv Kumar Narengbamna makhatana phongdorakpada chahi asigi oina pangthokadoriba National Conference asi Convergence of Ethical Values of Education into Practice and Outlook to Professional Ethics haiba hiramasida pangthokani conference asi maruaina B.Ed trainee singda professional ethics asi khara hena magul leina khanghanabagi pandamda pangthokpani maramasina hiramasiga mari leinana kana gumbana paper pathokningba leiragadi email ire.wangjing@gmail.com gi khutangda soft copy mangjongnana thabiraktuna saruk yabiduna khudongchaba si lawbiyo haina appeal tawrakli mana makhatana phongdorakpada pangthokadoriba National Conference asida NCTE ERC gi Executive Professor Rajmohan amadi MU gi CDC gi Director TH Ratan Kumar na chingba sangnaraba miyoi singsu saruk yagani haiki 2 days national conference come workshop ama topic na convergence of ethical values of education into practice aduga an outlook to professional ethics aduga sigi topic se da ekoina laiba march ki tang mari amsung manga si ekoina schedule tawjare adu hariba saida ekoigi different papers me amus pathuna gani aduga resource person oina mapandagi professor ende director ekoigi Netaji Subhas Open University ki director masamaksu hariba visit siki yamaruiba resource person amusu obigani Nongpok Sengmai Police Station gi manung chana leiba sikhongda ngasi ayuk pung 3:30 tarakpada nupa ama mangasamda thangna thinbani haiba thodok amada lekhidre thodok ado sikhongga khul thangnana leiba hijam khunodagini maibam Santi Kumar Mitei chahi 35 apokpa M Ibomcha Mitei hariba miyoi asina sikhong Muslim dagi MD Mangi chahi Yankai apokpa MD Wahebu mangakta thangna yanduna halambani hairi aduga thodok asi MD Mangina khunthangna leiba hijam khunauda wa yanba sathibada thokibani hairi aduga thodok asida soglaba Mangi khudakta PIC Nongpok Semaida pukhatki adumakpu doctor na mahak sire haina declare tawrakibani hairi thodok asida hakthengnana chenariba hijam khunaudagi maibam Santi Kumar Meitei chahi 35 apokpa M Ibomcha Meitei su khudakta police na mayumdagi laukhatkre thodok asigi matangda khoisaunaraba miyamna irang horaktuna maibam Santi Kumar Meitei gi yumda thomdillaktuna yum thugaina bahona ki hairi adumakpu Nongpok Semai police ki team changsillaktuna miyam adubu thingna bahona ki amadi mukna ki tungda Thawal police ki ahenba team sing changsillaktuna smoke bomb na chingba kaptuna tanki amadi irang adu laksinki irang adu laksinna bahona bada amadi police ka mukna bada miyoi ahum asogapan nangkhre hairi thodok asigi matangda sikhong Muslim community hall da tongan ba CSO singgi mihut sing yauna mihangi mipam pangthoktuna JC against the brutal killing of MD Mangi sikhong kuno koba JC asemduna warep kaya marumsu laukhre amadi wakat mipam phamkhre mihangi mipam aduna mihara sida January ba miyoi sing pungkun mari gi manungda matik saba dandi piba thodok asiga mari leinana miyamda tear gas kapsinduna asogapan nanghankiba police personnel sing pung kumari gi manungda suspend tawgadabani loinana asogapan nangliba miyoi sing layengba amasung makhatana tholakpa afafata khudingmak lengak asina daita pugadabani amasung demand sing asi lengakna pung kunmari fawbada tabidrabadi manipurda leiriba tongan ba CSO singa kusam naraga akan bakhongjang sing changani haina warep aduda lauki hairo PS ki manung chana leiba salungpham amadi hairo kalona ba ipukom haina khangnaba mafamda miyoi amasu ngarang numidang siduna leiramle aduga leikhidraba miyoi adugi masang maming khangba ngamkhre mahak salungpham mayai lekai dagi sapam sital chahi 18 ni carpenter oibani hairi apokpa S komdon kawi mahak ase asiba hakchang police na laukhatuna Janims ki mokta thamkhre hairi amaromda sital gi misi asiga mari leinana ngase salungpham mayai lekai waiting set mayada miyamna wakan mipam su phamkhre wakan mipam aduda saru yaramba sital jit misi asiga mari leinana semkiba JC gi convener NG Narayan na phongdorokpada
Laikhidraba Sitalzin ngarang nungthil pung mari rom tarakpa duaida masagi Pulsar 150 gari ama togduna yumdagi thokibani aduga numidang pung nipal lom tarakpada aduaida yumgi miyoi singna siduna leire haibagi pau phangkibani hairi mahakna siduna leiramliba mawong adu chingnaningai oi mahak masa mathanta accident thoktuna laikhidraba nate maral leibasing numit mangani gi manungda fabidrabadi makhata ba khongjang changsingani phongdorakli Angang sila yung ito yung matamji ay runding yung mari dapat na to yung natumaw sirena paula ko si ang pung nipan makaini malakta leramba masada taramba dakpam khara akoy no ujay masim masana accident or siba dinate adu gari lerami ba gari ki pibam su kaimta somde stand ju bok ta haigalam de adum khamga thamam de khongpang na kawbugi mami bok tingki da tarame si tang ani dina manga bui manung da akoy ge miya tin hapiram ba ko sapam gi sitan singagi Miar pasi puthokri fabo akoi akan masang changsingani Kakching district ke manung chanalaiba irengban mandapta scientific cultivation and processing of tuber crops ki matangda nomagi oiba training program amang asi pangthokre thoramaduda e Kamesor district social welfare officer Kakching Dr. NG Pilo associate professor horticulture college of agriculture Iroisemba Imphal James Konthojam project assistant Kau Amadi M Binod Kumar assistant teacher scholar English school Irengban na thorom mapu sengoina saruk yaki Irengban ki tongan ba lekai singdagi lakpa mioi ni furom na saruk yaki ba training program aduda akhangai singna leinung da ban ba mahi marong alu mangrana chingba se kamdongna senthok leiba pothok acha athak oina semgani haibagi matangda wa ngangki Matam Sangna Manipur University gi BC Lairakta adu tha ani ahum gi manungda soidana regular BC ama laklaba yai haina Manipur University Students Union gi President M Bobina Paumising da phongdokre ngasi MU Festival hodopagi thoramga mari leinana akhanaba Paumising unaba amada mahana hai regular BC ama thambina nanaba musu muta amadi musana Aiba Cherol HRD Ministry da thakre adubu anauba BC ama khanana ba honabada matam changadabana tha ani ahumdi lauraba yai haina mahangna phongdoke hariba proposal asi India gi President Ramnath Kovind na thokiba hanagi BC Pandebu lokthokpagi order adugi matung inna anauba BC ama athubada hapinabagi damakta thakibani panba yai hokiba chahi English ngani taragani palda hanagi BC Pandena MU da aranba thabak chathare haiduna Mahaku Loktokadabani Haiduna Mahiroi Singh Oja Singh Amadi CSO Singh Kongjang Changshin Kibaga Loinana Manipur University Numit Marifuga Mangani Saddam Toki. We have three communities in this like Musu, Muta and like Muka. So we have sent our proposal to make a regular BC. To expecting a regular BC, but it should be initiative from Ministry of Human Resource Development. We expect soon we will have a regular VC in these 2-3 months, and I hope it take a lot of time in appointing a regular VC. Central Agricultural University Kau Iroi Sembagi Makada Field Experience Training Tauriba Indian Council for Agricultural Research ICAR gi scientist singna sinduna Leibag asigi mafam kayada paksanna pangthoknariba National Science Day gi palan thorom ngasi Imphal East District ki manung chana leiba Yaripo Yambem High School da pangthokre thorom aduda saru yakiba ICAR NAARM Hyderabad ki Agriculture Scientist Dr. Rabi Esrina thorom adu pangthokpagi matangda haikibada Imphal West Bengal Tamil Nadu amadi Karnataka dagi makhoi ICAR gi scientist Tarok Central Agriculture University gi makhada Yaripo Yambem hairiba khungang asida numit kunga mathoini chathagadaba field experience training program ama mamangtha February gi kunmanga dagi hauna leirakibani makhoi gi training program adugi saru ama oina ngasi gi National Science Day gi palan thorom asi Mahiroi Singda amadi miyamda science haiba asida awareness piba amasong science amadi technology gi tungda oirakadaba sing adugi pau sing adugi matangda pangthokpani haiki February ki tang kunmapal da ikhang khanghaudana laikhidraba All Jeribam Sports Association Azza Jeribangi Joint Secretary oina matam sangna thau pubiramba Okram Mangi Mitei Apopa laikhidraba o Baba Singh Kamrakha Sorok Atingbina laikhidabada Azjagi Executive Body Member Ikai Khumnaba Utpoina Minute Ani Leptuna Awaba Phongdokre Amadi laikhidrabagi imong manungna
nanghoriba awabadasu saruk yari haina amaromda Laisem Club Kamarangagi Maira Paibinasu Ozamangi Maitena Manung Matam Chadan Laikidabada Awaba Cherol Thadorakli Jananeta Irabot Memorial Trust Jimet Nasu Awaba Fongdorakli Organization for Indian Women Against Crimes na Sinduna Yausang Thabalda Crime Thoktananaba Paudel Pubaka Rally Ngasi Kangla Gate Mamangdagi PCMM gi Convener Jitendra Ningombana Lamthakre Women Against Crime Nimpal Salai Tariki Apunba Nupilo Universal Mother Organization Chitua Nambol Apunba Nupilo Amadi Atay Tungan ba Lop Kun Lom na Saruk Yaba Car Rally Adugi Kongchat Aduda Amukogi Advisor Deban na Fongdora Kibada Haukiba Yausang Tabal Singda Nupi Singbo Yausang Tabal Dagi Koktok Piraga Nupi Oibigi Ijat Kongway na Biramba Amadi Hat Patupa Kaya Tokre Hauji Haujisu Adumal Taduna Leire Maramaduna Yausang Kumhay Lakbasida Ningoloiba Kayana Aduki Matik Chection Ba Matautai Ningoloibita Natana Mama Mapanasu Macha Singbu Chection Binaba Wapam Kaya Fongdok Piramki Sang kumay lakbasida maruay na ningol oibi kayana aduki matik section ba mathautai ningol khatana section badana tana mama mapasing na senaraganda karaida habal chongba aikoi gi festival gi damakta yamno phajana chongba mama mapa mabung mapasing gi mamangda chongba phajagraba festival se sigumba aikoi gi tahidraba ohidraba tahoidraba thabak mayam singna sina masak thialle anu masi thoktanaba mama mapasing mabung singna magi machan sing karawaida thabal chongi karawaida yauri karumda chakre habse yang kupna yengmina si haiba appeal se ai thamjari Lamjing Mahikol Project ki Makhada School Fagadhan Nabagi Pandamda Semga Sagali Basing March Kun Fawbagi Manungda Loishindrabadi Disciplinary Action Laukalagani Haina ngasi Education AS ki Director TH Kiran Kumar na Fongdokre ngasi Babu Parada Laiba SSA gi Conference Hall da Pangchokpa Paumisinga Unaba Amada Mahangna Hai Lamjing ba Mahikol Project ki Trial Oina School Anida Haukiba 2016-17 da chathaki hairiba project asi ministry na ayaba piraktuna Manipur gi school punna Maudra da school singi awarapa sing menkhatna ba senthang thadaraktuna government ki school sing da mahiroi sing tamhanna bagi pandam da chatharakibani hairiba ayamba school da official chatuna yengchilubada semga sagataba sing loishinba thengnare aduga dubu awatpa school sing da lakliba march ki kun fawbagi manungda Hairiba Semgat Sagatpagi Thabak Khudingmak Loisingadabani Masigi Matungda Official Sing Chatuna School Sing Yengsinbagi Thabak Hauragani Karigumbada Semgat Sagatpagi Thabak Loisilamdaba Amadi Lana Fan Sizinaramba School Singi Official Singi Mathakta Disciplinary Action Lauragani Hainasu Mahangna Phongdoki Aduna report ki matungina di hojik awarapa iteng tengnade adubu school atopa sing dasu koi inspection sing school kharadi tharure Atopa school su akoi jerio sing du yauri awara pa lairamadi loinamak mengkhalo aduga tang akoi gi kun check tawdoi matung sida loinamak awara pa thengnaragadi adugi awar pa mayam da koina disciplinary action lawgani ajuna smaina ten West Bengal Assembly ki mathang chahi pangtokodoriba mikhal amadi lakadaba civil polls ki damakta noba campaign gi Chief Minister Mamta Banerjee na sem sare hairi mahakbu Bangalore Garbo Mamta Bengal gi chauthok chaba Mamta haina singthari aduga Didi da tammu haiba wafam thamduna mamangda campaign tawkhibani handaki project asidana Mamta bu constitution bu fajana ngak seliba Sathirabi guardian ni haidi Chief Minister Mamta amasong Trinamool workers lak ama henbana state adugi mafam sinthungna chatuna campaign chathagadauri state aduda chawkhat thorang purakpa ngami amadi praja miyamna ingna lehenba ngambadi Mamta dani hairi aduga campaign asi poll strategist Prasan Kishorna sembani Bengal gi haukraba mingchatpu amu hanna purakna narba chokthaba dana honaribi principal architect ni hainasu Mamta kaunaribani campaign asigi damakta constituency khudingmakta lining laisol pangthokpa haukre hairi sanabagi pauda Amutombi Divine Life English School Wawgai Lamkai gi kuntraga mangarak suba chahi gi sports meet 2020 ngasidagi haukre sports meet asi hianglam Lai Pangal Badagi Torch Puduna Laklaga School Fawada Torch Rally Chelaki Tungda School gi Founder Secretary M Netrajina Torch adu relief tawraba matungda wasak lauraga
स्पोर्ट्स मीट अदु हौदोखिबने अरोइबदा मरुइबा पाउ मोहन्ना पिजरी आउटर मणिपुर पार्लियामेंटरी कंस्टिट्युएंसी दा यावरिबा तंपाकी असेंबली कंस्टिट्युएंसी निपाल बु इनर पीसी दा यावहल्लो हाइरि अहानबा लुखराबी सिंगी निमित पालन तौख्रे लोइनना नेशनल थिएटर फेस्टिवल 2020 मार्च 5 दगी हौरदुना पांथोकदौरी ngasi damakta di mes paudam loisindari myam bu mohna khurumsari